Tangai fadana pangthokadabani haina constitution apiriba thabak thauram sing pangthoknaba state lengakna akan mamong do khonari haina chief minister hin Biren fongdorokle ngasi Rajbhavan gi darbar hall Manipur gi governor Anusha Yukina Koijam Radashyam state chief information commissioner oina wasaklo lauba loirba matong paumi singna hangba wahang amagi paukhum piraduna wafamasi makna fongdokhibane chief minister hin Biren amakata na hai constitution gi makhada state government amana tangai fadana tawgadaba Sing amade Government of India na semlakpa tongan ba policy program kaya mapung fahan bahay basi lengaki mathaune madupum na magthabak tonthok poina hangdun layrakiba state chief information commissioner gi post ase mention boina na si wasaklo gi tharom ase pangthokpane mamangda state chief information commissioner oiramba adugi matam loikiba maramna hariba post ase hangdun lakibane padiba lengaga sigi pandamdi ahangba post khudingmak athubada mention ba haibasine Masina miyamgi fangpam thokpa right khudingmak matam chana fanganbata natana miyamgi wakat khudingmak taduna thabak oina onthorakpada hena khudong chagane commission ase mapung fana thabak pangthokpa ngamnaba mathau taba staff sing hapchinbagi damak post creation ki khongthang laukatne hainasu chief minister in Birena makhata na fongdukhi government malebagi madugi RTI kari ek Bharat Sarkar na torokriba semakriba mayam constitutional obligations singdo tangai fadana fulfill tawba state government amila aibige khoi mathau oiba aduna information commissioner hanama member lairambadu magi matam loikiba aduna masi gap thamningdaba aduna marumara kadanga sing information commissioner Sri Radhasam khoi ngasi wasak lobani adu sumaina khoi angi state se lok ayuktagi hairusu dum mogi matam lairi ahang pham le hendaba public singa interaction phajana to hon baya ba public singa paw phon baya ba public singa pamba grievances mayam do phangba ya na bagi haidare adugi damukta ngasi ji khadang tawbani haidare